ꯑꯃꯤꯔ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯃꯈꯥ ꯊꯪꯕ ꯑꯗꯣꯝꯗ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩ꯫ ꯀꯦꯔꯥꯅꯤ ꯑꯃꯗꯤ ꯑꯣꯐꯤꯁ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯃ ꯂꯩꯔꯤ꯫ ꯀꯦꯔꯥꯅꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯒ ꯇꯣꯝꯕꯤ ꯕꯤꯕꯤꯒꯤ ꯏꯃꯨꯡꯒ ꯇꯞꯅ ꯉꯥꯡꯅꯕꯗ ꯇꯥꯟꯅꯔꯤ꯫ ꯂꯩꯔꯪ ꯑꯅꯦꯝꯕ ꯑꯃꯠꯇ ꯃꯈꯜꯂꯦ꯫ ꯂꯩꯔꯪ ꯑꯗꯨ ꯍꯥꯟꯅ ꯋꯥꯡꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯤꯟꯊꯔꯕꯅꯤ, ꯁꯦꯝꯕꯤꯗꯔꯦ, ꯂꯩꯇꯕꯒꯨꯝ ꯂꯩꯔꯕꯅꯤ꯫ ꯂꯩꯔꯪ ꯑꯁꯤꯅ ꯇꯥꯛꯄꯕꯨ ꯍꯥꯟꯅ ꯏꯪꯈꯣꯜ ꯇꯣꯉꯥꯜꯂꯝꯃꯤ ꯍꯥꯏꯕ ꯑꯗꯨꯇ ꯈꯪꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯧꯕꯤꯅꯕ ꯂꯩꯇꯕꯒꯤ ꯎꯄꯥꯏ ꯑꯣꯏꯅ ꯑꯃꯤꯔ ꯑꯗꯨꯅ ꯁꯝꯕꯜ ꯑꯗꯨ ꯀꯣꯏꯅ ꯇꯣꯝꯕꯤ ꯕꯤꯕꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯀꯣꯟꯗꯨꯅ ꯈꯥꯈ꯭ꯔꯦ꯫ ꯑꯃꯤꯔ ꯑꯁꯤꯅ ꯃꯄꯥ ꯍꯥꯛꯇꯛꯇꯒꯤ ꯇꯤꯟꯅꯔꯛꯄ ꯑꯣꯏꯗꯨꯅ ꯖꯍꯦꯔꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯖꯍꯦꯔꯥꯅꯁꯨ ꯃꯄꯥꯅꯤ ꯍꯥꯏꯅ ꯀꯤꯅ ꯅꯨꯡꯁꯤꯅ ꯆꯠꯆꯩ꯫ ꯇꯣꯝꯕꯤ ꯕꯤꯕꯤ ꯑꯁꯤꯅꯁꯨ ꯑꯃꯤꯔ ꯑꯁꯤꯕꯨ ꯃꯄꯥ ꯃꯄꯤꯒꯤ ꯍꯥꯏꯕ ꯈꯪꯅ ꯂꯥꯏꯒꯨꯝꯅ ꯂꯨꯅ ꯀꯤꯅ ꯆꯠꯆꯩ꯫ ꯍꯛꯅ ꯇꯤꯟꯅꯗꯕ ꯃꯤꯅꯗꯤ ꯖꯍꯦꯔꯥ ꯑꯁꯤ ꯑꯃꯤꯔ ꯑꯁꯤꯒꯤ ꯃꯆꯥꯃꯛꯂ ꯍꯥꯏꯅ ꯎꯔꯕ ꯃꯇꯥꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯤꯔ ꯑꯁꯤꯒꯤ ꯀꯣꯂꯨꯞ ꯀꯣꯂꯨꯞ ꯑꯣꯏꯔꯕ ꯃꯃꯥ ꯃꯆꯥꯅꯤ꯫ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤ ꯁꯨꯃꯥꯡ ꯑꯣꯏꯅ ꯇꯧꯔꯤ꯫ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯖꯒꯥ 25-26ꯅ ꯃꯌꯨꯡ ꯃꯔꯥꯛꯇꯤ ꯈꯔ ꯍꯟꯊꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯃꯃꯥꯡꯂꯣꯝꯗ ꯑꯆꯧꯕ ꯍꯩ ꯂꯩꯅꯆꯤꯡꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯤꯔ ꯑꯗꯨꯒꯤ ꯕꯪꯒ꯭ꯂꯥ ꯑꯣꯏꯅ ꯇꯧꯕ ꯌꯨꯝ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯂꯩꯈ꯭ꯔꯦ꯫ ꯀꯦꯔꯥꯅꯤꯒꯤ ꯃꯌꯨꯝ ꯁꯨꯃꯥꯡ ꯑꯗꯨꯋꯥꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯇꯣꯞꯇꯛ ꯑꯣꯏꯅ ꯂꯩꯔꯤ꯫ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯥ ꯑꯅꯤꯇꯅꯤ꯫ ꯑꯃꯅ ꯐꯃꯨꯡ ꯀꯥ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯪꯕ ꯀꯥꯗꯨꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯡꯒꯣꯜ ꯃꯇꯦꯛ ꯑꯃ ꯂꯩ꯫ ꯀꯦꯔꯥꯅꯤ ꯑꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯤꯄꯥ ꯆꯍꯤ 6 ꯁꯨꯔꯕ ꯑꯃꯅꯦ꯫ 3 ꯑꯁꯤꯇꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯤꯟꯕ ꯄꯥꯈꯪ ꯑꯁꯤ ꯌꯥꯝꯈ꯭ꯔꯦ꯫ ꯀꯦꯔꯥꯅꯤ ꯑꯁꯤꯁꯨ ꯆꯠꯅꯕꯤ ꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯀꯌꯥ ꯇꯥꯗꯦ, ꯏꯆꯨ ꯌꯥꯝꯅ ꯈꯪꯏ꯫ ꯕꯤꯗꯦꯁꯀꯤ ꯑꯅꯧꯕ ꯂꯥꯛꯄ ꯄꯥꯈꯪ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯀꯦꯟꯚꯦꯁꯥꯔ ꯐꯥꯎꯕ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯇꯕ ꯂꯩꯇꯦ꯫ ꯍꯤꯟꯗꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯒꯤ ꯔꯦꯀꯣꯔꯗ ꯃꯈꯣꯟꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯦ꯫ ꯀꯦꯔꯥꯅꯤ ꯑꯁꯤ ꯏꯁꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯤ ꯆꯪꯕ ꯑꯁꯤ ꯑꯃꯤꯔ ꯑꯁꯤꯕꯨꯗꯤ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯐꯇꯤꯃꯥꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯩꯁꯤꯡꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯟꯕ ꯃꯤ ꯑꯁꯤꯕꯨ ꯁꯤꯕꯨꯅ ꯂꯨꯅ ꯇꯧꯏ, ꯁꯤꯕꯨꯅ ꯂꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯇꯤꯟꯅꯕ ꯃꯤꯅꯗꯤ ꯈꯪꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯗꯤ ꯇꯣꯝꯕ ꯃꯤꯌꯥ ꯍꯥꯏꯕ ꯑꯃꯠꯇꯕꯨꯅ ꯃꯍꯦꯜꯂꯤ꯫ ꯃꯁꯤ ꯀꯦꯔꯥꯅꯤ ꯑꯗꯨ ꯐꯥꯎꯕꯅ ꯈꯪꯗꯕꯅꯤ꯫ ꯃꯁꯤ ꯖꯍꯦꯔꯥ ꯈꯪꯏ, ꯃꯃꯥꯁꯨ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯈꯪꯏ꯫ ꯖꯍꯦꯔꯥ ꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯒꯤ ꯂꯩꯔꯪ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯎꯅꯕꯗ ꯑꯇꯩ ꯃꯃꯥꯡ ꯃꯅꯤꯡꯅ ꯈꯔ ꯋꯥꯡꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯅꯨꯃꯤꯠ ꯋꯥꯇꯣꯟ ꯃꯊꯛ ꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤ ꯊꯤꯀꯥꯒꯤ ꯍꯤꯁꯥꯞ ꯑꯃ ꯇꯧꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ꯫ ꯂꯥꯛꯂꯕꯁꯨ ꯑꯍꯤꯡ ꯈꯔ ꯊꯦꯡꯅ ꯂꯥꯛꯄ ꯇꯥꯔꯦ꯫ ꯐꯇꯤꯃꯥꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯂꯪꯅꯔꯝꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗ ꯊꯥꯕ ꯆꯥꯔꯄꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯁꯨꯝꯃꯤ꯫ ꯃꯇꯨꯡꯂꯣꯝꯗ ꯇꯣꯝꯌꯥ ꯀꯣꯛ ꯆꯪꯂꯛꯂꯦ꯫ ꯆꯥꯔꯄꯥꯏ ꯑꯗꯨ ꯈꯔ ꯋꯥꯡꯗꯨꯅ ꯂꯩꯄꯥꯛꯇ ꯂꯦꯞꯂꯒ ꯂꯩꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯁꯨꯝꯕꯒꯤ ꯃꯁꯥꯗ ꯄꯣꯟꯊꯕꯅꯤ꯫ ꯐꯇꯤꯃꯥꯟꯗꯤ ꯂꯦꯞꯄꯤ꯫ ꯁꯣꯛꯄꯗꯤ ꯁꯣꯛꯅꯗꯅ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯣꯝꯕ ꯃꯤꯌꯥꯅ ꯂꯦꯞꯄꯨꯔꯤ꯫ ꯐꯇꯤꯃꯥꯅ ꯍꯧꯒꯠꯂꯒ ꯃꯇꯨꯡꯂꯣꯝꯗ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯗ ꯇꯣꯝꯕ ꯃꯤꯌꯥꯗ ꯊꯦꯡꯗꯨꯅ ꯐꯇꯤꯃꯥꯟ ꯑꯗꯨ ꯈꯪꯏ, ꯇꯨꯒꯗꯧꯔꯦ꯫ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯦ꯫ ꯐꯇꯤꯃꯥꯅ ꯇꯣꯝꯕ ꯃꯤꯌꯥꯕꯨ ꯑꯣꯟꯊꯣꯛꯄ ꯃꯤꯠꯌꯦꯡ ꯑꯃꯅ ꯆꯦꯞꯂꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯩꯕꯤꯕꯅꯣ? ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ?" ꯇꯣꯝꯕ ꯃꯤꯌꯥꯅ, "ꯌꯥꯝꯅ ꯐꯅꯤ"꯫ ꯑꯗꯨꯒ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯁꯤꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡꯒꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯕꯒꯦ?" ꯐꯇꯤꯃꯥꯅ, "ꯈꯪꯗ꯭ꯔꯦꯅꯦ, ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯔꯨꯃꯥꯜ ꯑꯗꯨꯅ ꯐꯇꯤꯃꯥꯟꯒꯤ ꯃꯃꯥꯏꯗ ꯊꯥꯕꯤꯔꯦ꯫ ꯑꯇꯥꯕ ꯔꯨꯃꯥꯜ ꯑꯗꯨ ꯇꯣꯝꯕ ꯃꯤꯌꯥꯅ ꯈꯨꯟꯒꯦ ꯇꯧꯕꯗ ꯏꯟꯊꯣꯛꯇꯨꯅ ꯐꯇꯤꯃꯥꯅ ꯈꯨꯟꯈ꯭ꯔꯦ꯫ ꯌꯦꯡꯗꯨꯅ ꯅꯣꯛꯅꯩ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯍꯥꯏꯔꯛꯏ, "ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ?" ꯐꯇꯤꯃꯥꯅ, "ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ,
ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯤꯌꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯈꯨꯝꯗ꯭ꯔꯒ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯍꯥꯏꯕꯤꯔꯤꯕ? ꯐꯥꯇꯤꯃꯥꯅ ꯈꯨꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯕꯔꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯨꯃꯥꯟ ꯑꯗꯨ ꯃꯈꯨꯠꯇ ꯌꯦꯠ ꯌꯦꯠꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ꯫ ꯐꯥꯇꯤꯃꯥꯅ ꯐꯕꯨꯗꯤ ꯏꯐ ꯐꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯧꯕꯤꯔꯣ, ꯑꯩ ꯍꯥꯏꯒꯦꯅꯦ꯫ ꯇꯣꯛꯑꯁꯤꯗ, ꯍꯥꯛꯅ ꯂꯨꯅ ꯈꯟꯕꯤꯔꯨꯅꯨꯗ꯫ ꯐꯥꯇꯤꯃꯥꯅ ꯂꯨꯅ ꯈꯟꯗ꯭ꯔꯕꯗꯤ ꯇꯣꯛꯑꯁꯤꯗꯅ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯨꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯃꯤꯇꯥ ꯑꯃ ꯑꯣꯏꯗꯨꯅꯅꯤ ꯄꯥꯡꯒꯟ ꯊꯣꯛꯄꯁꯦ ꯏꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯑꯗꯨꯕꯨꯗꯤ ꯈꯪꯖꯔꯦꯅꯦ꯫ ꯐꯥꯇꯤꯃꯥꯅ ꯈꯪꯉꯕꯗꯤ ꯀꯔꯤꯅꯤꯅ? ꯇꯣꯝꯕ ꯃꯤꯌꯥꯅ ꯈꯨꯝꯗꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯐꯥꯇꯤꯃꯥꯅ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯁꯤꯗ ꯃꯥꯗꯤ ꯏꯄꯥꯝ ꯄꯥꯝꯗꯕꯅꯤꯅꯦ꯫ ꯍꯤꯟꯗꯨ ꯑꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯁꯥꯁꯦ ꯃꯥꯗꯤ ꯁꯨꯛꯆꯥ ꯆꯥꯗꯦ, ꯌꯦꯔꯨꯝ ꯐꯥꯎꯕ ꯄꯥꯏꯗꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯕ꯫ ꯉꯛꯈ꯭ꯔꯦ, ꯀꯔꯤꯅꯣ ꯃꯥꯒꯤꯁꯦ ꯃꯊ꯭ꯋꯥꯏꯅ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯕꯨꯅꯦ ꯑꯤꯔꯨꯗꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯍꯦꯛ ꯈꯠꯅꯕꯗ ꯃꯥꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯁꯦ ꯑꯃꯠꯇ ꯌꯥꯎꯗꯦꯗꯣ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯁꯥ ꯆꯥꯗꯕ ꯃꯨꯁꯜꯃꯥꯟ ꯀꯣꯇꯤ ꯑꯃꯅꯤ꯫ ꯁꯥ ꯆꯥꯗ꯭ꯔꯒꯕꯨ ꯃꯨꯁꯜꯃꯥꯟ ꯑꯣꯏꯗꯦ ꯍꯥꯏꯕ꯭ꯔꯅꯦ? ꯐꯥꯇꯤꯃꯥꯅ ꯅꯨꯡꯁꯥ ꯊꯤꯔ ꯃꯥꯜꯂꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯀꯔꯤꯒꯤ ꯊꯤꯖꯔꯨꯅꯤ ꯍꯥꯏꯕꯒꯤ? ꯃꯥ ꯂꯧꯗ꯭ꯔꯒ ꯁꯤꯔꯅꯤꯍꯦ꯫ ꯐꯥꯇꯤꯃꯥꯅ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ, ꯑꯩ ꯂꯩꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯇꯤꯃꯥꯅ ꯅꯣꯛꯏ꯫ ꯇꯣꯝꯕ ꯃꯤꯌꯥꯗꯤ ꯅꯣꯛꯇꯦ꯫ ꯁꯇ꯭ꯌ ꯍꯥꯏꯕ ꯖꯨꯒꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯗ ꯖꯨग ꯍꯣꯡꯏ ꯍꯣꯡꯏ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯆꯤꯡꯕꯨ ꯁꯃꯨꯗ꯭ꯔ ꯑꯣꯟꯈꯤꯕ, ꯄꯥꯠꯅ ꯆꯤꯡꯖꯥꯎ ꯑꯣꯟꯈꯤꯗꯨꯅ ꯑꯍꯤꯡꯗ ꯅꯨꯃꯤꯠ ꯊꯣꯛ, ꯅꯨꯡꯊꯤꯜꯗ ꯊꯥ ꯊꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯄꯥ ꯃꯃꯥ ꯑꯃꯠꯇꯅ ꯄꯣꯛꯄ ꯃꯆꯥ ꯃꯥꯟꯅꯗꯕꯒꯨꯝꯅ ꯖꯒꯠ ꯑꯁꯤꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯁꯤꯒꯤ ꯊꯃꯣꯏ ꯍꯣꯡꯂꯒ ꯖꯨग ꯍꯣꯡꯏ꯫ ꯖꯍꯦꯔꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯖꯤꯜꯂꯛꯏ꯫ ꯐꯥꯇꯤꯃꯥꯟ ꯕꯤꯕꯤꯒ ꯇꯣꯃꯤꯌꯥꯒ ꯑꯅꯤ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯖꯍꯦꯔꯥ ꯑꯁꯤ ꯍꯤꯒꯣꯛ ꯐꯅꯦꯛ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯑꯃ ꯁꯦꯠꯂꯤ꯫ ꯑꯁꯥꯡꯕ ꯗꯥꯔꯤ ꯆꯥꯔꯈꯅꯥ ꯗꯦꯁꯤ ꯐꯤꯒꯤ ꯂꯪꯅꯤ꯫ ꯐꯨꯔꯤꯠ ꯑꯀꯛꯄ ꯃꯇꯦꯛ ꯑꯃ ꯂꯤꯠꯂꯤ꯫ ꯕꯤꯂꯥꯇꯤ ꯒꯝꯁꯥ ꯃꯇꯨ ꯄꯣꯟꯕꯤ ꯑꯃꯅ ꯃꯄꯥꯟꯗ ꯁꯦꯠꯂꯤ꯫ ꯐꯨꯔꯤꯠ ꯃꯊꯛꯇ ꯃꯁꯝ ꯑꯗꯨ ꯊꯥꯗꯩ꯫ ꯆꯦꯡꯍꯤ ꯂꯨꯔꯨꯕꯒꯤ ꯀꯪꯐꯥꯠꯇꯤ ꯃꯥꯜꯂꯤ꯫ ꯁꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯟꯗꯨꯅ ꯏꯜꯂꯤ꯫ ꯃꯔꯥꯛꯁꯨ ꯄꯤꯛꯄ ꯃꯌꯨꯡꯁꯨ ꯇꯦꯟꯕ ꯒꯝꯁꯥꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯇꯥꯔꯛꯄ ꯐꯤꯖꯤꯅ ꯃꯊꯛꯀꯤ ꯑꯅꯤ ꯑꯗꯨ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯑꯃꯃꯝ ꯄꯥꯏ꯫ ꯆꯤꯡꯊ ꯆꯤꯡꯊ ꯁꯥꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯈꯪꯖꯤꯡ ꯈꯪꯖꯤꯡ ꯆꯤꯡꯏ꯫ ꯒꯝꯁꯥ ꯑꯗꯨ ꯈ꯭ꯋꯥꯡ ꯌꯧꯗꯦ꯫ ꯃꯁꯝ ꯑꯗꯨ ꯃꯈꯥꯔꯣꯝꯗ ꯍꯟꯊꯩ꯫ ꯂꯨꯈꯝ ꯉꯛꯁꯝꯗ ꯇꯥꯕ ꯁꯝꯁꯤꯡ ꯑꯗꯨ ꯒꯝꯁꯥ ꯑꯗꯨꯅ ꯆꯤꯡꯊ ꯆꯤꯡꯊ ꯁꯥꯟꯅꯕ ꯑꯗꯨꯗ ꯏꯆꯥꯏ ꯆꯥꯏ꯫ ꯑꯗꯨꯅ ꯍꯤꯒꯣꯛ ꯐꯅꯦꯛꯇꯒꯤ ꯃꯆꯨ ꯑꯃ ꯑꯣꯏꯅ ꯑꯁꯦꯡꯕ ꯈ꯭ꯋꯥꯡꯒꯤ ꯌꯦꯠ ꯑꯣꯏ ꯅꯥꯀꯟ ꯑꯅꯤꯗ ꯁꯨꯟꯗꯥ ꯍꯦꯛ ꯄꯥꯏꯊꯣꯛꯏ꯫ ꯌꯦꯡꯕꯗ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯎꯔꯦ꯫ ꯑꯃꯨꯕ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯅꯣꯡꯒꯨꯝ ꯂꯩ꯫ ꯃꯥꯅ ꯌꯦꯠꯇ ꯏꯕꯦꯝꯆꯥꯅ ꯑꯣꯏ ꯊꯪꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯃꯇꯣꯟꯂꯣꯝꯗꯒꯤ ꯃꯃꯥꯏ ꯅꯣꯡꯆꯨꯞ ꯑꯣꯟꯗꯨꯅ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯃꯃꯥꯏꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯑꯉꯥꯡꯕ ꯑꯃꯦꯡꯕ ꯅꯨꯡꯁꯥꯅ ꯏꯉꯥꯡ ꯉꯥꯡꯅ ꯌꯩꯔꯦ꯫ ꯇꯣꯔꯕꯥꯟ ꯂꯝꯍꯥꯡ ꯑꯇꯣꯡꯕꯗ ꯍꯧꯕ ꯃꯄꯣꯞ ꯐꯕ ꯃꯅꯥ ꯄꯨꯡꯕ ꯏꯟꯈꯠꯂꯛꯄ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯨꯝꯅ ꯌꯦꯡꯕꯗ ꯖꯍꯦꯔꯥꯗꯣ ꯇꯁꯦꯡ ꯇꯁꯦꯡ ꯎꯏ꯫ ꯁꯣꯛ ꯎꯕꯗ ꯄꯥꯞꯃꯛ ꯀꯣꯛꯀꯗꯧꯕꯒꯨꯝ ꯎꯔꯦ꯫ ꯅꯤꯡꯉꯤ꯫ ꯌꯥꯇꯣꯜ ꯎꯔꯞ ꯎꯔꯞ ꯅꯣꯛꯏ꯫ ꯃꯈꯣꯟꯗꯤ ꯊꯣꯛꯇꯦ꯫ ꯃꯃꯥꯏ ꯍꯦꯛ ꯍꯦꯛ ꯑꯣꯟꯁꯤꯟꯅꯩ꯫ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯨꯛꯊꯅꯩ꯫ ꯈꯣꯡ ꯊꯥꯡꯕ ꯈꯨꯗꯤꯡꯗ ꯃꯥꯡꯂꯣꯝꯗ ꯈꯨꯕꯥꯛꯃꯨꯛꯇ ꯍꯦꯟꯒꯠꯂꯤ꯫ ꯂꯦꯡꯕꯗ ꯃꯔꯦꯡꯏ꯫ ꯊꯝꯕꯥꯜ ꯑꯅꯤ ꯀꯕ꯭ꯔꯥꯡ ꯁꯥꯠꯄꯗ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗꯧꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯖꯍꯦꯔꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯋꯥꯍꯩ ꯑꯌꯥꯝꯕꯗꯤ ꯇꯥꯗꯔꯦ꯫ ꯀꯂꯞ ꯍꯥꯏꯅꯈꯤꯕꯗꯤ ꯖꯍꯦꯔꯥꯅ ꯏꯆꯦ, ꯑꯄꯥꯝ ꯄꯥꯝꯗꯕꯨ ꯏꯈꯪ ꯈꯪꯗꯔꯦꯗ꯫ ꯑꯩꯅ ꯈꯟꯖꯔꯤꯕ ꯍꯥꯏꯕꯕꯨ ꯏꯆꯦꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯖꯕꯗ ꯍꯪꯒꯣꯏꯕꯤꯗꯕ ꯑꯁꯤꯇꯅꯤ꯫ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯅꯠꯇꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯃꯤ ꯀꯌꯥ ꯇꯥꯍꯟꯅꯤꯡꯗꯕ ꯑꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯒ ꯃꯤꯅꯗꯤ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯋꯥꯔꯤ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯨꯕꯕꯨꯗꯤ ꯌꯦꯡꯕꯅ ꯐꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯅꯤ꯫ ꯏꯕꯦꯝꯆꯥ ꯈꯣꯏꯔꯣꯝꯗꯒꯤ ꯂꯥꯛꯏꯕꯅꯤ꯫
ꯖꯍꯦꯔꯥꯅ ꯆꯠꯂꯨꯕ ꯊꯤꯜꯂꯛꯄꯗꯒꯤ ꯂꯦꯞꯁꯤ ꯀꯗꯥꯏ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯑꯗꯨꯅ ꯂꯩꯍꯧꯁꯤ ꯀꯗꯥꯏ ꯌꯧꯔꯛꯂꯕ ꯖꯥꯠꯅꯤ꯫ ꯖꯍꯦꯔꯥꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ꯫ ꯁꯨꯃꯥꯡꯒꯤ ꯆꯤꯡꯈꯩꯒꯤ ꯆꯤꯊꯦꯛꯇ ꯑꯅꯤ ꯑꯗꯨ ꯂꯦꯞꯄꯤ꯫ ꯃꯥꯏꯊꯣꯡ ꯑꯅꯤ ꯑꯗꯨ ꯌꯦꯡꯕꯗ ꯍꯔꯥꯎꯕꯅꯤ ꯍꯥꯏꯁꯤꯔꯥ ꯑꯋꯥꯕꯃꯛꯅꯤꯁꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯕꯦꯝꯆꯥꯅ ꯈꯤꯠ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯎꯏ꯫ ꯃꯩꯇꯩꯒꯤ ꯃꯧꯒ ꯄꯥꯡꯒꯟꯒꯤ ꯂꯩꯁꯥꯕꯤꯒ ꯑꯅꯤ ꯑꯁꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯃꯩꯇꯩꯅ ꯌꯦꯡꯂꯒꯅ ꯃꯧ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ, ꯄꯥꯡꯒꯟꯅ ꯌꯦꯡꯂꯒꯅ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ꯫ ꯄꯣꯠ ꯊꯝꯐꯝ ꯀꯥꯎꯕ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯎꯏ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯎꯏ꯫ ꯏꯕꯦꯝꯆꯥ ꯍꯥꯏꯕꯤ ꯑꯁꯤ ꯖꯍꯦꯔꯥꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯩꯇꯩ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯈꯨꯅꯧꯗ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯛ ꯃꯇꯧ ꯋꯥꯠꯄ ꯃꯤ ꯅꯠꯇꯦ, ꯃꯈꯨꯠ ꯃꯁꯥ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤꯅꯤ꯫ ꯐꯤꯔꯣꯟ ꯁꯥꯕꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ, ꯄꯩꯁꯥ ꯄꯤꯗꯨꯅ ꯇꯝꯕꯗꯤ ꯅꯠꯇꯦ꯫ ꯖꯍꯦꯔꯥꯅꯁꯨ ꯍꯪꯖꯩ, ꯍꯪꯉꯨꯗ꯭ꯔꯕꯁꯨ ꯏꯕꯦꯝꯆꯥꯅꯁꯨ ꯇꯥꯛꯄꯤ꯫ ꯔꯥꯁꯤ ꯂꯩꯕ ꯅꯨꯄꯤ ꯃꯁꯥ ꯃꯁꯦꯟ ꯑꯣꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅꯩ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤ ꯆꯍꯤ ꯑꯉꯥꯡ ꯑꯍꯜ ꯅꯥꯏꯕ ꯅꯠꯇꯦ꯫ ꯒꯨꯟ ꯂꯩꯕ, ꯔꯥꯁꯤ ꯂꯩꯕ ꯃꯁꯦꯟꯗꯤ ꯃꯍꯧꯁꯥꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯥꯟꯅꯕ ꯃꯤꯁꯤꯅꯤ꯫ ꯑꯃꯤꯔ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧ ꯌꯥꯝꯅ ꯑꯇꯩ ꯃꯨꯁꯂꯃꯥꯟꯁꯨ ꯂꯩ꯫ ꯑꯁꯤꯕꯨ ꯖꯍꯦꯔꯥꯅ ꯈꯣꯏꯗꯧ ꯇꯥꯅ ꯇꯤꯟꯅꯔꯨꯕ ꯈꯛ ꯂꯩꯇꯦ꯫ ꯃꯥꯅ ꯈꯪꯖꯔꯛꯄꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯔꯛꯏ꯫ ꯍꯟꯗꯛ ꯃꯤꯔꯣꯜ ꯈꯔ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯝꯆꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯔꯤꯗꯒꯤ ꯇꯤꯟꯅꯈꯤꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯁꯪꯒ ꯆꯞ ꯆꯥꯖꯔꯔꯤ꯫ ꯖꯍꯦꯔꯥ ꯍꯥꯏꯕꯤ ꯑꯁꯤ ꯃꯥꯅ ꯃꯤꯔꯣꯜ ꯈꯪꯂꯛꯄꯗꯒꯤ ꯏꯔꯨꯖꯗꯅ ꯆꯥꯛ ꯆꯥꯗꯦ꯫ ꯆꯥꯛ ꯆꯥꯕꯗ ꯁꯦꯠꯄ ꯐꯤ ꯃꯇꯝ ꯑꯇꯩꯗ ꯁꯦꯠꯇꯦ, ꯇꯣꯉꯥꯟꯅ ꯊꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯐꯨꯡꯒꯥꯒ ꯇꯤꯟꯅꯗꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝ ꯋꯥꯏ ꯇꯩꯊꯣꯛꯏ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯏ ꯇꯩꯕ ꯇꯣꯛꯇꯦ꯫ ꯌꯦꯟ ꯈꯨꯅꯨ ꯂꯣꯏꯗꯦ꯫ ꯆꯥꯖꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯨꯁꯂꯃꯥꯟ ꯃꯥꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯁꯤꯅ ꯏꯕꯦꯝꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯣꯏꯕ ꯂꯩꯇꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯅꯨꯡꯁꯤ, ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛ ꯖꯍꯦꯔꯥꯒꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯊꯕꯛ ꯑꯣꯏꯔꯗꯨꯅ ꯏꯕꯦꯝꯆꯥ ꯑꯁꯤ ꯊꯋꯥꯏ ꯋꯥꯔꯦ꯫ ꯑꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯔꯨꯔꯒ ꯏꯕꯦꯝꯆꯥꯅ ꯅꯤꯡꯉꯝꯗꯕ ꯈꯣꯟꯊꯣꯛ ꯑꯣꯏꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯄꯥꯡꯖꯗꯕ ꯎꯔꯤꯅ ꯃꯇꯣꯟꯗ ꯂꯦꯞꯄ ꯉꯝꯖꯗꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯑꯣꯡꯖꯐꯝ ꯆꯥꯖꯐꯝ ꯑꯣꯏꯕ ꯎꯄꯥꯟ ꯑꯆꯧꯕ ꯑꯀꯟꯕ ꯑꯃꯗ ꯌꯦꯠꯆꯔꯨꯏ꯫ ꯇꯨꯔꯦꯜ ꯃꯆꯥ ꯃꯥꯒꯤ ꯏꯆꯦꯅ ꯃꯇꯣꯝꯇ ꯆꯠꯈꯤꯗꯨꯅ ꯑꯆꯧꯕ ꯁꯃꯨꯗ꯭ꯔꯗ ꯇꯤꯜꯂꯨꯕꯗ ꯀꯅꯥꯅ ꯃꯥꯕꯨ ꯅꯣꯛꯅꯕꯤꯗꯦ? ꯑꯩꯒꯤ ꯑꯣꯏꯖꯕ ꯃꯥꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯥꯟꯅꯖꯕꯗ ꯑꯩꯒꯤ ꯏꯀꯥꯏꯕ ꯑꯆꯣꯞꯄ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯅꯈꯣꯏ ꯑꯩꯈꯣꯏ ꯍꯥꯏꯕꯁꯦ ꯕꯤꯙꯥꯇꯥꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯩꯕ ꯀꯧꯁꯤꯔꯥ, ꯕꯤꯙꯤ ꯀꯧꯁꯤꯔꯥ?" ꯖꯍꯦꯔꯥꯅ, "ꯏꯆꯦ, ꯁꯨꯝ ꯇꯧꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ?" ꯏꯕꯦꯝꯆꯥꯗꯣ ꯈꯨꯝꯗꯦ꯫ ꯖꯍꯦꯔꯥꯅ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯏꯕꯦꯝꯆꯥꯗ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯖꯔꯨꯕ ꯂꯩꯇꯦ꯫ ꯖꯍꯦꯔꯥꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯤ ꯑꯃꯗ ꯍꯥꯏꯗꯣꯛꯄꯗ ꯖꯍꯦꯔꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯣꯡꯖꯕ ꯂꯩꯇ꯭ꯔꯕ ꯋꯥꯅꯤ꯫ ꯑꯁꯤꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯋꯥꯕ ꯃꯩ ꯑꯣꯏꯗꯨꯅ ꯖꯍꯦꯔꯥ ꯑꯁꯤ ꯂꯧꯗꯅ ꯀꯥꯔꯦ, ꯌꯥꯏꯗꯅ ꯀꯪꯂꯕꯅꯤ꯫ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯅ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯋꯥꯕ ꯍꯦꯜꯂꯤ꯫ ꯑꯋꯥꯕ ꯏꯇꯠ ꯇꯠꯇꯅ ꯅꯪꯂꯕ ꯃꯥꯗꯤ ꯑꯋꯥꯕꯕꯨ ꯁꯤꯟꯖꯥꯡ ꯑꯣꯏꯗꯨꯅ ꯋꯥꯈꯤꯗꯦ ꯍꯥꯏꯕ ꯑꯁꯤ ꯇꯔꯀ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯅꯤ꯫ ꯑꯉꯥꯡꯅꯤ, ꯍꯧꯅꯖꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯉꯥꯡꯖꯔꯒ ꯅꯤꯡꯅꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯑꯗꯨꯝ ꯃꯥꯡꯖꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯪꯐꯝ ꯂꯩꯇ꯭ꯔꯕ, ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯕ ꯖꯍꯦꯔꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯏꯕꯦꯝꯆꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯕꯨ ꯅꯤꯟꯗꯥ ꯇꯧꯔꯨꯕ ꯂꯩꯇꯔꯦ꯫ ꯕꯤꯙꯥꯇꯥꯅ ꯍꯤꯟꯗꯨ ꯃꯨꯁꯂꯃꯥꯟ ꯍꯥꯏꯅ ꯈꯥꯏꯕꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯤꯡꯅꯕꯒꯤ ꯃꯔꯤꯕꯨꯗꯤ ꯀꯔꯤꯒꯤ ꯀꯛꯊꯠꯄꯤꯔꯝꯗꯕꯒꯦ? "ꯅꯪꯅ ꯁꯦꯝꯕ ꯅꯤꯌꯝ ꯑꯁꯤ ꯂꯥꯜꯂꯤ" ꯍꯥꯏꯅ ꯂꯥꯏꯗ ꯁꯥꯎꯏ꯫ ꯏꯕꯦꯝꯆꯥꯅ ꯃꯁꯥꯅ ꯑꯇꯣꯞꯄ ꯕꯤꯖꯥꯇꯤ ꯑꯃ ꯅꯨꯡꯁꯤꯔꯨꯔꯗꯨꯅ ꯃꯗꯨꯗꯒꯤ ꯈꯪꯍꯧꯕ ꯑꯋꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯃꯁꯨꯡ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯕꯛ ꯆꯥꯎꯔꯕ ꯃꯤ ꯈꯔ ꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯤꯅ ꯀꯌా, ꯅꯨꯄꯥꯅ ꯀꯌꯥꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯌꯨꯔꯣꯄꯤꯌꯥꯟꯁꯤꯡꯅ ꯂꯧꯔꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯣꯡꯖꯨ ꯊꯥꯒꯤ ꯏꯆꯥꯎꯒꯤ ꯏꯆꯦꯟꯅ ꯇꯣꯔꯕꯥꯟ ꯂꯝꯄꯥꯛꯀꯤ ꯃꯇꯝꯕꯥꯛꯇ ꯆꯥꯛꯆꯥ ꯃꯥꯡꯌꯥ ꯇꯥꯔꯝꯕꯒꯨꯝ ꯍꯧꯅꯕꯤ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ
ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯩꯇꯩ ꯒꯧꯔꯤꯌꯥꯅ ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯄꯛꯂꯕ ꯐꯤꯒꯨꯝꯅ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯂꯩꯇꯔꯦ꯫ ꯒꯧꯔꯤꯌꯥ ꯁꯃꯥꯖꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯕꯥꯗꯤ ꯁꯝꯕꯥꯗꯤ ꯑꯋꯥꯠꯄ ꯇꯦꯡꯕꯥꯡꯅꯕ ꯅꯨꯡꯁꯤꯅꯕꯒꯤ ꯎꯄꯥꯏ, ꯁꯣꯛꯅ ꯁꯝꯅꯕ ꯇꯤꯟꯅꯕ ꯅꯨꯡꯁꯤꯅꯕꯒꯤ ꯎꯄꯥꯏ, ꯂꯨꯄꯥ ꯄꯩꯁꯥꯅ ꯃꯅꯤꯃꯨꯛ ꯇꯥꯅ ꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯂꯝꯕꯤ ꯑꯄꯨꯝꯕꯗꯨ ꯐꯪꯈꯤꯗꯔꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯃꯧꯄꯥ ꯃꯆꯦ ꯃꯅꯦꯝ ꯃꯄꯥ ꯃꯃꯥ ꯄꯨꯝꯅꯃꯛ ꯐꯥꯎꯕ ꯃꯤꯠꯆꯤꯅ ꯌꯦꯡꯕ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯟꯅꯕꯒꯤ ꯎꯄꯥꯏ ꯊꯤꯕꯗ ꯑꯉꯛꯄ ꯊꯧꯔꯝꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯖꯥꯠ ꯇꯥꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯐꯠꯇꯕꯗ ꯑꯣꯏꯈꯤꯗꯨꯅ ꯃꯥꯕꯨ ꯀꯧꯅꯔꯨꯕ ꯐꯥꯎꯕꯗ ꯑꯃꯣꯠꯄ ꯐꯠꯇꯕ ꯆꯣꯡꯉꯛꯑꯕꯣꯏ ꯅꯤꯡꯅꯗꯨꯅ ꯊꯥꯞꯅ ꯍꯟꯗꯣꯛꯅꯩ꯫ ꯀꯧꯅꯔꯨꯕ ꯃꯤ ꯑꯗꯨ ꯐꯥꯎꯕ ꯃꯔꯤꯡ ꯃꯔꯥꯡꯉꯤ꯫ ꯃꯀꯣꯛꯇ ꯊꯣꯡꯕ ꯄꯣꯠꯄꯨ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯕꯒꯨꯝ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯂꯩꯈꯤꯕꯁꯨ ꯅꯠꯇ, ꯎꯅ ꯎꯅ ꯇꯥꯅ ꯇꯥꯅ ꯎꯕ ꯐꯪꯗꯅꯥꯏꯅ ꯅꯛꯅ ꯁꯃꯥꯖꯀꯤ ꯀꯥꯏꯅꯕ ꯃꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯎꯠ ꯑꯣꯏꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯖꯥꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯣꯔꯩ ꯇꯨꯈꯨꯟ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯀꯞꯄꯤ꯫ ꯁꯪꯁꯥꯔꯒꯤ ꯍꯧꯅꯕꯗꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯆꯨꯝꯅꯗ ꯅꯤꯡꯁꯤꯡꯉꯨꯕꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯋꯥꯅꯔꯤꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯖꯥꯠ ꯇꯥꯔꯕ ꯀꯧꯕ ꯁꯦꯒꯥꯏꯔꯕ ꯊꯃꯣꯏꯗ ꯑꯁꯤꯒꯨꯝꯕ ꯃꯩꯁꯤꯅ ꯑꯃꯨꯛꯀ ꯁꯣꯛꯇꯅ ꯆꯥꯛꯄꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯆꯥꯛꯍꯜꯂꯤ ꯄꯣꯛꯉꯝꯗꯅ ꯄꯣꯛꯂꯛꯂꯕ ꯃꯄꯣꯛ ꯑꯁꯤꯕꯨ꯫ ꯊꯃꯣꯏ ꯌꯥꯡꯕꯒꯤ ꯈꯨꯗꯝꯅ ꯖꯥꯠ ꯇꯥꯔꯦ, ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤꯒ ꯑꯣꯏꯔꯦ꯫ ꯏꯅꯣꯠꯀꯤ ꯏꯆꯥꯎꯒꯨꯝꯅ ꯃꯤꯔꯩꯄꯥꯛ ꯃꯆꯥꯒꯤ ꯅꯤꯡꯅꯕ ꯀꯧꯕꯅꯒ ꯀꯥꯎꯊꯣꯛꯄꯤꯔꯝꯂꯦ꯫ ꯁꯃꯥ ꯂꯩꯃꯥꯟꯅꯕ ꯄꯨꯝꯕꯅꯗꯤ ꯖꯥꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯔꯕꯁꯨ ꯋꯥꯠꯇꯅ ꯄꯥꯟꯈꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝꯅ ꯁꯨꯗꯨꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯪꯁꯥꯔ ꯑꯁꯤꯅ ꯋꯥꯅꯕꯕꯨ ꯁꯤꯔꯝꯗꯥꯏ ꯏꯈꯨꯠ ꯍꯥꯏꯒꯠꯄ ꯉꯝꯂꯛꯇ꯭ꯔꯕꯗꯒꯤꯗꯃꯛꯇꯕꯨ ꯋꯥꯕꯅꯤ꯫ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯕ ꯍꯥꯏꯕ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯋꯥꯠꯂꯛꯏ ꯍꯥꯏꯅꯔꯤꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯥꯒꯤ ꯐꯤꯔꯥꯟ ꯃꯃꯥꯏ ꯆꯨꯝꯃꯤꯉꯩꯗꯗꯤ ꯃꯤꯔꯩꯄꯥꯛ ꯃꯆꯥ ꯃꯉꯥꯟ ꯆꯥꯎꯕ ꯃꯥꯒꯤ ꯃꯄꯥꯝꯕꯣꯝ ꯃꯔꯨꯝꯗ ꯂꯩꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯎꯠꯋꯥꯏ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯃꯇꯧꯅ ꯋꯥꯔꯛꯅꯕ ꯆꯩꯕꯨꯜ ꯑꯣꯏꯅ ꯌꯩꯕꯅ ꯈꯥꯡꯕ ꯉꯝꯗꯔꯦ꯫ ꯃꯈꯣꯏꯅ ꯄꯥꯝꯃꯨꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯅꯔꯛꯄ ꯃꯁꯥ, ꯇꯤꯟꯅꯔꯛꯄ ꯃꯃꯥ ꯃꯆꯥ, ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨ ꯂꯩꯍꯧꯔꯣ ꯆꯠꯂꯦꯀꯣ ꯍꯥꯏꯅ ꯄꯥꯎꯃꯤꯟꯅꯐꯝ ꯐꯥꯎꯕ ꯂꯩꯇꯅ ꯑꯋꯥꯕ ꯃꯁꯔꯛ ꯑꯣꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯅꯨꯄꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯀꯌꯥ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯏꯕꯦꯝꯆꯥꯅ ꯖꯍꯦꯔꯥꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯨꯟꯖꯣꯒꯤ ꯃꯄꯨꯟꯁꯤꯒꯤ ꯋꯥꯈꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕ ꯇꯨꯡꯒꯤ ꯑꯋꯥꯕꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕꯅ ꯃꯍꯦꯟꯕ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯟꯅꯤ꯫ ꯖꯍꯦꯔꯥꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯉꯝꯗꯗꯨꯅ ꯏꯕꯦꯝꯆꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯏꯌꯥꯡ ꯌꯥꯡꯂꯦ꯫ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯆꯦꯝ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ?" ꯖꯍꯦꯔꯥꯅ, "ꯀꯔꯤꯅꯣ ꯏꯆꯦ?" ꯏꯕꯦꯝꯆꯥꯅ, "ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯕꯨ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯒ ꯑꯃꯠꯇ ꯍꯪꯍꯧꯗ꯭ꯔꯕꯅꯤꯀꯣ?" ꯖꯍꯦꯔꯥꯗꯣ ꯅꯣꯛꯏ, ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯍꯪꯉꯨꯅꯤ ꯍꯥꯏꯕꯒꯤꯅꯤ ꯏꯆꯦ, ꯑꯩꯗꯤ ꯏꯆꯦꯗ ꯂꯩꯖꯔꯤꯕꯁꯤꯅꯤ." "ꯑꯗꯣ ꯃꯥꯏꯕ ꯑꯗꯨ ꯏꯆꯦ ꯈꯪꯕꯤ ꯍꯥꯏꯕꯗꯥꯏꯅꯦ?" ꯏꯕꯦꯝꯆꯥꯅ, "ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ, ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯝꯆꯥꯗꯣ ꯅꯣꯛꯏ꯫ ꯑꯅꯤ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯤꯟꯅꯔꯛꯄ ꯄꯥꯈꯪ ꯃꯆꯥ 5-10 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯆꯪꯂꯛꯄ ꯊꯣꯛꯈꯤꯕ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯂꯦꯞꯄ ꯌꯥꯎꯏ, ꯐꯝꯕ ꯌꯥꯎꯏ꯫ ꯏꯕꯦꯝꯆꯥꯅꯗꯤ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯤ, ꯖꯍꯦꯔꯥꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ꯫ ꯖꯍꯦꯔꯥꯅ ꯌꯦꯡꯗꯕꯁꯨ ꯏꯕꯦꯝꯆꯥꯅ ꯌꯦꯡꯕꯁꯨ ꯑꯥꯔꯊ ꯏꯂꯩ ꯂꯩ꯫ ꯕ꯭ꯌꯥꯈꯥꯗꯤ ꯇꯣꯉꯥꯜꯂꯤ, ꯑꯥꯔꯊꯗꯤ ꯑꯃꯠꯇꯅꯤ꯫ ꯇꯣꯝꯕ ꯃꯤꯌꯥ ꯑꯁꯤ ꯀꯦꯔꯥꯅꯤ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯍꯥꯟꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯖꯍꯦꯔꯥꯁꯨ ꯏꯕꯦꯝꯆꯥꯁꯨ ꯈꯪꯗꯦ꯫ ꯐꯇꯤꯃꯥꯟꯒ ꯇꯣꯝꯕ ꯃꯤꯌꯥꯒ ꯑꯅꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯞꯄ ꯑꯁꯤ ꯑꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂ ꯃꯥꯜꯂꯦ꯫ ꯖꯍꯦꯔꯥꯅ ꯐꯇꯤꯃꯥꯟ ꯕꯤꯕꯤꯕꯨ ꯕꯥꯕꯨꯅꯤ ꯍꯥꯏꯅ ꯀꯧꯏ꯫ ꯕꯥꯕꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯕꯪꯒꯥꯂꯤꯁꯤꯡꯒꯤ ꯋꯥꯍꯩꯅꯤ, ꯑꯗꯨꯕꯨ ꯖꯍꯦꯔꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯕꯥꯕꯨꯅꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯔꯥꯁꯤ ꯂꯩꯕ ꯃꯤꯅ ꯉꯥꯡꯕ ꯍꯥꯏꯗꯣꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯐꯥꯎꯕꯗ
ꯔꯥꯁꯤ ꯂꯩꯕ ꯃꯥꯒꯤ ꯔꯥꯁꯤ ꯑꯗꯨ ꯋꯥꯍꯩ ꯑꯗꯨꯗ ꯄꯛꯏ꯫ ꯃꯥꯗꯨꯇꯕꯨ ꯑꯌꯥꯝꯕ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯕ ꯑꯁꯤ ꯍꯧꯅꯕꯤꯅꯤ꯫ ꯀꯦꯔꯥꯅꯤ ꯃꯇꯨ ꯑꯁꯤꯕꯨ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯕꯥꯕꯨꯅꯤ ꯕꯥꯕꯨꯅꯤ ꯀꯧꯕꯤꯔꯤ꯫ ꯏꯕꯦꯝꯆꯥꯅ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯜꯂꯤ, ꯖꯍꯦꯔꯥꯅ ꯃꯃꯥꯡ ꯑꯣꯜꯂꯤ꯫ ꯑꯅꯤ ꯑꯁꯤ ꯁꯨꯃꯥꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯕꯥꯕꯨꯅꯤꯅ ꯀꯧꯔꯛꯏ, ꯖꯍꯦꯔꯥ! ꯖꯍꯦꯔꯥꯅ, ꯕꯥꯕꯨꯅꯤ, ꯀꯔꯤꯅꯣ? ꯕꯥꯕꯨꯅꯤꯅ, ꯁꯣꯝꯗ ꯑꯃꯨꯛꯇꯪ ꯊꯣꯔꯛꯎ꯫ ꯏꯕꯦꯝꯆꯥꯅ, ꯏꯕꯦꯝꯃ, ꯏꯆꯦ ꯆꯠꯂꯒꯦ꯫ ꯖꯍꯦꯔꯥꯅ, ꯏꯆꯦ, ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯆꯒꯦ, ꯋꯥꯔꯤ ꯈꯔ ꯁꯥꯖꯅꯤꯡꯉꯤ꯫ ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥ ꯑꯃꯇꯪ ꯏꯍꯥꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯐꯇꯤꯃꯥꯅ ꯐꯠ ꯂꯥꯛꯇꯨꯅ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯈꯥꯅ ꯏꯕꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯖꯍꯦꯔꯥꯗ ꯉꯥꯡꯏ, ꯀꯩꯗꯧꯔꯒꯦ? ꯉꯥꯏꯍꯥꯛꯇ ꯂꯥꯎ ꯍꯥꯏꯕꯕꯣ? ꯏꯕꯦꯝꯆꯥꯅ, ꯏꯕꯦꯝꯃ, ꯏꯆꯦ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯝꯆꯥꯕꯨ ꯐꯇꯤꯃꯥꯅ ꯃꯍꯧꯁꯥꯗꯤ ꯎꯗ꯭ꯔꯤꯉꯩꯗ ꯃꯅꯤꯟꯇ ꯇꯥꯕꯗ ꯀꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯕꯦꯝꯆꯥꯕꯨ ꯀꯧꯗꯔꯦ꯫ ꯐꯇꯤꯃꯥꯟꯗꯤ ꯏꯕꯦꯝꯆꯥꯗ ꯐꯤꯔꯣꯟ ꯁꯥꯕ ꯐꯥꯎꯕ ꯇꯝꯕ ꯃꯤꯅꯤ꯫ ꯃꯗꯨ ꯏꯕꯦꯝꯆꯥꯅ ꯎꯈꯤ꯫ ꯐꯇꯤꯃꯥꯅ ꯖꯍꯦꯔꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯇꯧꯕ ꯁꯥꯔꯤꯕꯅꯣ? ꯁꯤꯃꯤꯟꯅꯕ ꯌꯥꯗꯕ ꯏꯕꯦꯝꯆꯥꯅ ꯅꯪꯒꯤ ꯀꯔꯤ ꯐꯅꯕ ꯇꯧꯕꯤꯒꯅꯤ ꯅꯤꯡꯗꯨꯅ ꯈꯜꯂꯨꯔꯤꯕꯅꯣ? ꯖꯍꯦꯔꯥꯅ, ꯕꯥꯕꯨꯅꯤ, ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯅꯤ꯫ ꯀꯔꯤꯅꯣ ꯈꯟꯕ ꯍꯥꯏꯁꯤꯕꯨ? ꯂꯩꯀꯥꯏꯅꯤ, ꯏꯆꯦ ꯏꯅꯦꯝ ꯇꯤꯟꯅꯔꯛꯏꯕꯒꯤ ꯇꯤꯟꯅꯕꯅꯤ, ꯇꯤꯟꯅꯗꯕ ꯉꯝꯕ ꯍꯧꯅꯕ꯭ꯔꯥ? ꯃꯥꯅꯕꯨ ꯑꯩꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯇꯧꯒꯗꯒꯦ? ꯐꯇꯤꯃꯥꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯏꯕꯦꯝꯃ, ꯏꯆꯦꯃꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯇꯥꯊꯤꯅ ꯃꯥꯕꯨ ꯑꯁꯨꯛ ꯍꯥꯛꯅ ꯁꯥꯎꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯇꯤꯟꯅꯕ ꯁꯪꯒ ꯍꯥꯏꯕꯁꯦ ꯃꯔꯝꯆꯠ ꯏꯔꯝꯆꯠ ꯂꯧꯅꯕꯅꯤ, ꯖꯥꯠ ꯑꯃꯅꯤꯗꯣ, ꯑꯗꯨꯅ ꯍꯥꯏꯕꯅꯤ꯫